ꯚꯦꯂꯦꯟꯗꯣ ꯏꯃꯨꯡꯗꯨꯗ ꯇꯥ ꯆꯪꯂꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯐꯣꯟꯗꯣ ꯇꯦꯕꯜꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯌꯥꯍꯦꯟꯗ ꯀꯣꯜ ꯇꯧꯏ꯫ ꯚꯦꯂꯦꯟ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨꯗ ꯄꯥꯏꯔꯦ, ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯌꯥꯍꯦꯟꯗꯤ ꯁꯣꯝꯗ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔꯝꯕꯅꯤ꯫ ꯚꯦꯂꯦꯟꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯒꯥꯔꯤꯗꯨꯒꯤ ꯕ꯭ꯂꯨꯇꯨꯠꯇꯨꯗꯒꯤ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯂꯒ ꯈꯨꯝꯃꯩ꯫ ꯚꯦꯂꯦꯟ ꯀꯩꯗꯧꯔꯦ? ꯗꯥꯍꯦꯟ ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯀꯥꯏ ꯂꯩꯒꯦ? ꯆꯤꯡꯁꯜꯂꯣꯏꯗ꯫ ꯚꯦꯂꯦꯟꯗꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ꯫ ꯑꯗꯨ ꯄꯜꯂꯛꯄꯗꯨꯗ ꯖꯦꯀꯦꯠꯇ ꯆꯦ ꯑꯃ ꯌꯥꯎꯈꯤꯕꯅꯤ, ꯌꯦꯡꯒꯅꯨ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯍꯥꯏꯔꯨꯗ꯭ꯔꯒꯅ ꯌꯥꯍꯦꯟꯅ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯒ ꯀꯃꯥꯏ ꯇꯧꯕ? ꯚꯦꯂꯦꯟꯅ ꯀꯣꯜ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯥꯈꯠꯄꯗꯤ ꯄꯥꯈꯠꯂꯦ꯫ ꯚꯦꯂꯦꯟꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯌꯥꯍꯦꯟꯅ ꯑꯃꯨꯛ ꯅꯪꯒꯤ ꯖꯦꯀꯦꯠ ꯑꯩꯅ ꯂꯤꯠꯂꯤꯀꯣ ꯚꯦꯂꯦꯟ? ꯍꯥ, ꯍꯣꯏ ꯗꯥꯍꯦꯟ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯌꯥꯍꯦꯟꯗꯣ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯁꯨꯛꯂꯒ ꯀꯩꯅꯣ ꯅꯪ ꯉꯔꯥꯡꯗꯒꯤ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯏ, ꯋꯥꯁꯨ ꯍꯥꯏꯗꯦ, ꯀꯩꯗꯧꯔꯒꯦ ꯚꯦꯂꯦꯟ? ꯑꯩ ꯂꯥꯎꯔ ꯗꯥꯍꯦꯟ? ꯌꯥꯔꯅꯤꯗ, ꯂꯩꯔꯝꯃꯣ ꯌꯨꯝꯗ, ꯑꯩ ꯀꯨꯏꯔꯣꯏ, ꯌꯧꯗꯣꯔꯦ, ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯊꯝꯈ꯭ꯔꯦ꯫ ꯌꯥꯍꯦꯟꯗꯣ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯃꯀꯣꯛꯇꯣ ꯑꯔꯣꯏꯕꯤꯗ ꯉꯥꯎꯔꯛꯏ꯫ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯒ ꯆꯤꯡꯁꯜꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯌꯥꯍꯦꯟꯗꯣ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯒ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯤ꯫ ꯑꯅꯤꯔꯛ ꯇꯧꯕ ꯀꯣꯜꯗꯣ ꯄꯥꯏꯔꯛꯄꯒ ꯌꯥꯍꯦꯟ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯗꯔꯒ ꯍꯥꯏꯔꯤ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎ꯫ ꯆꯤꯡꯁꯜꯗꯣ ꯏꯉꯛꯉꯛꯏ꯫ ꯀꯩꯗꯧꯕꯅꯣ? ꯄꯨꯡ 12 ꯇꯥꯗꯣꯔꯦ꯫ ꯅꯪ ꯊꯣꯔꯛꯀꯦ ꯍꯥꯏꯔ? ꯑꯩ ꯆꯪꯉꯣ ꯍꯥꯏꯔ ꯑꯃ ꯍꯥꯏꯔꯛꯑꯣ? ꯉꯥꯏꯈꯣ, ꯆꯪꯂꯛꯀꯅꯨ, ꯅꯦꯅꯦ ꯍꯣꯏ ꯂꯣꯏꯅ ꯂꯩꯌꯦ꯫ ꯅꯁꯥꯅ ꯈꯪꯅ ꯊꯣꯔꯛꯑꯣ ꯑꯗꯨꯗꯤ꯫ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯕꯨꯡꯆꯥ? ꯑꯩꯅ ꯀꯣꯜ ꯄꯥꯏꯗꯦ ꯍꯥꯏꯕꯩꯔꯣ? ꯀꯣꯜ ꯄꯥꯏꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ, ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯂꯥꯛꯑꯣ ꯊꯨꯅ꯫ ꯆꯤꯡꯁꯦꯜꯗꯣ ꯊꯣꯡꯅꯥꯎꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯅꯤ꯫ ꯌꯥꯍꯦꯟꯅ ꯒꯥꯔꯤꯗꯨꯗ ꯉꯥꯊꯔꯒ ꯂꯦꯞꯄꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯃꯤꯁꯤꯕꯣ? ꯑꯩꯕꯨ ꯊꯣꯛꯎꯔꯒꯅ ꯀꯔꯤ, ꯊꯣꯛꯇ꯭ꯔꯒꯅ ꯐꯠꯇꯃꯨꯛ ꯆꯪꯉꯛꯑꯗꯤ? ꯌꯥꯍꯦꯟ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯉꯥꯡꯂꯤꯗꯨ ꯇꯥꯏ꯫ ꯅꯪꯒꯤ ꯒꯦꯠꯀꯤ ꯄꯥꯁꯄꯣꯔꯠꯁꯦ ꯑꯩꯅ ꯁꯤꯜꯂꯝꯕꯅꯤ꯫ ꯁꯅꯥ, ꯃꯤꯅꯤꯠ 2 ꯐꯥꯔꯣ, ꯑꯩꯅ ꯐꯖꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯁꯥꯅ ꯈꯪꯅ ꯊꯣꯔꯛꯎ꯫ ꯆꯤꯡꯁꯦꯜꯗꯣ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯌꯥꯍꯦꯟꯅ ꯒꯦꯠꯀꯤ ꯄꯥꯁꯄꯣꯔꯠ ꯁꯤꯜꯂꯝꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯕꯒ ꯐꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯐꯤꯗꯣ ꯃꯀꯣꯛꯇꯨꯗ ꯀꯨꯞꯁꯜꯂꯒ ꯇꯨꯃꯤꯟ ꯃꯅꯦ ꯍꯣꯏ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯊꯣꯔꯛꯂꯤ꯫ ꯒꯦꯠꯇꯨꯒꯤ ꯄꯥꯁꯄꯣꯔꯠꯇꯨ ꯅꯝꯂꯒ ꯒꯦꯠꯇꯨ ꯇꯞꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯥꯍꯦꯟꯅ ꯒꯦꯠ ꯃꯅꯨꯡꯗꯨꯗꯒꯤ ꯆꯤꯡꯁꯦꯜꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯑꯒ ꯒꯦꯠꯇꯣ ꯃꯥꯅ ꯑꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯆꯤꯡꯁꯦꯜ ꯌꯥꯍꯦꯟꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯗ ꯌꯥꯜꯂꯒ ꯑꯕꯨꯡꯆꯥ, ꯅꯪ ꯑꯩꯅ ꯁꯥꯎꯔꯗꯤ ꯅꯥꯇꯩꯆꯥ, ꯊꯥꯗꯣꯛꯑꯝꯗꯁꯤ, ꯍꯥꯏꯗꯧ ꯋꯥꯗꯣ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯌꯥꯍꯦꯟ ꯇꯥꯗꯦ꯫ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯆꯤꯡꯁꯦꯜꯕꯨ ꯁꯤꯠꯇꯨꯗ ꯐꯝꯍꯜꯂꯤ꯫ ꯃꯥꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯀꯥꯔꯛꯀꯦ ꯇꯧꯕꯒ ꯆꯤꯡꯁꯦꯜꯗꯣ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯏ꯫ ꯌꯥꯍꯦꯟ ꯆꯤꯡꯁꯦꯜꯒꯤ ꯑꯣꯏꯒꯤ ꯈꯨꯗꯥꯡꯗꯣ ꯇꯞꯅ ꯄꯥꯏꯔꯤ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯨꯜꯂꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯅꯥ? ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤ ꯌꯧꯅ ꯑꯣꯠꯈꯤꯕ꯭ꯔꯣ? ꯁꯨꯃꯥꯏꯅ ꯇꯧꯔꯅꯨ, ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ? ꯆꯤꯡꯁꯦꯜꯗꯣ ꯃꯃꯤꯠꯇꯨꯅ ꯌꯥꯍꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯑꯕꯨꯡꯆꯥ? ꯅꯪ ꯑꯩ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ ꯁꯦꯡꯅ? ꯁꯤꯈꯛ ꯍꯥꯏꯔꯛꯑꯣ, ꯍꯪꯉꯛꯀꯅꯨ ꯑꯗꯨꯝꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯨ ꯂꯥꯛꯎ ꯁꯅꯥ꯫ ꯆꯤꯡꯁꯦꯜꯗꯣ ꯇꯞꯊꯔꯤ꯫ ꯂꯥꯛꯀꯦ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ, ꯑꯗꯨ ꯁꯨꯃꯥꯏꯅꯗꯤ ꯇꯧꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯅꯪ ꯀꯩꯁꯨ ꯏꯜꯂꯛꯇꯦ ꯉꯁꯤ ꯐꯥꯎꯕ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯄꯥꯝꯗꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ꯫ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩꯒꯤꯗꯤ ꯁꯅꯥ꯫ ꯁꯤꯗꯒꯤ ꯍꯦꯛ ꯅꯪ ꯂꯥꯞꯅ ꯂꯩꯈꯤꯕꯗ ꯑꯩ ꯅꯥꯇꯩ ꯆꯥꯔꯔꯣꯏ꯫ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯗꯣ ꯇꯥꯗꯦ꯫ ꯒꯥꯔꯤꯗꯨꯒꯤ ꯑꯦꯁꯤꯗꯣ ꯑꯣꯐ ꯇꯧꯔꯒ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ, ꯀꯣꯛ ꯌꯥꯎꯗꯕ ꯃꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯍꯦꯟꯗꯣ ꯆꯤꯡꯁꯦꯜꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯛꯄꯗ ꯄꯨꯡ 1 ꯇꯥꯔꯦ ꯑꯍꯤꯡꯒꯤ꯫ ꯒꯦꯠꯇꯨꯗ ꯒꯥꯔꯤꯗꯨꯐꯥꯎ ꯊꯧꯖꯤꯟꯗ꯭ꯔꯤꯉꯩꯗ ꯃꯅꯨꯡꯗꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯌꯥꯍꯦꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗ꯭ꯔꯤ꯫ ꯒꯦꯠꯇꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯂꯥꯏꯖ ꯌꯥꯎꯅ ꯃꯥꯒꯤ ꯑꯉꯥꯡ ꯄꯨꯂꯞ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯆꯤꯡꯁꯦꯜ ꯂꯣꯏꯅꯔꯛꯄꯗꯨꯗ ꯁꯨꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯆꯩꯔꯤ꯫ ꯍꯦꯟ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯅꯪꯕꯨ ꯁꯤ ꯌꯧꯅ ꯑꯩꯅ ꯋꯥꯔꯛꯈꯤꯗꯕ ꯃꯆꯥ ꯑꯣꯏꯈ꯭ꯔꯤꯕ꯭ꯔꯅꯦꯍꯦ? ꯃꯃꯥꯅ ꯉꯥꯡꯉꯤꯗꯣ ꯃꯥ ꯇꯥꯗꯦ꯫ ꯃꯈꯣꯡ ꯒꯝ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯣꯏ ꯄꯨꯂꯞ ꯌꯥꯍꯦꯟꯗ ꯑꯃꯨꯛ ꯌꯦꯡ,
चिंसेल दम गेंग तौदुना लेयु लाइजा दो कपते दा खाई गाड़ी दा तुमिन फमलिबा चिंसेल दा नुंगाइतना येंगदुना ले मागी रूम दुदा यौबगा फमुंग मनाक्तुदा लेप्तुना लिलिबा जैकेटुदा मागी फोन दो लौथोके हाइदना तौबगा पोकेटुदा चे मा यावरंबदुदा यायन चेदो लौथोक्तुना येंगे तौबगा थोंगदगी दायन बेलेन बार्टोलो सिबो पोकेट हापि सिबो नंग सुबा नोंग चुबगी खितंगदि चोखरे किसु काइदेना आई फोन दो गाड़ी दा यावरा माले से नंगी जैकेट से सी हारगा चेदो पोकेटुदा हापचिन बिखरगा जैकेट तो बेलेन दा पिरे बेलेन दो अदुक नुंगाइतना मागी जैकेट तो यायनदगी लौसली बेलेन हाउ दायन नंग केदोरे बेलेन खुमक्ति मंगल नोंथदुना तुमिले दायन उआम दा हाइगेने हायु केदोरगी नंग असि ngarang se kenomi tau towi kaino haining bodo hayu Belendo wa ma haige tawbaga boinauna dalen kedawrige itay mana tawbo phone su pai de hai bemado masangam dena hospital da bukhale hai yain mamito belendagi boinau thamkraga kayo nangam rini haige layo or mal dain tay mana ngak lawon hai belen chalo boinau ga puna prabasu de leina tra ai laura यानी दायन आई चलोगे बोइनाउगा हिंजला दी दायन धारके होय होय चलो बेलेन गा बोइनाउगा से थोखरे पुंखाई मुंगमा रूम अदुदा हंगदंदा चतुना लई मी अमा लाकपगी मखोल ताबदुदा यायनना थोंगदा येंगथोरकलगा इमाना कई हरके सना कैसो हायरकते अदुगा दुग्याम कुइना वारी सनारि कईगी नंगा एक थेंगनाबदगी आइसे ज्ञान ताना लेबा पुंसीदुदा सुक्लाई लेत्रे है बिया अबुंजा नंग सुमाइना सुम नकोक जादी आई कुइन हिंगदबा मांदे कनानो हिंगे सी मयाम से आई नंगना यादबा कई तोगे हरु नंगना ऐसे ननाक्ता थमका ओटके खनबनी आई खंगी यायेंदो चिंसेल मनाक्तुदा चंगसिलागा तुमिन लेब्रिबा नुपी मंगोंदा मकोक्तु नोंथदुना येंगी सना आई ngondamta yengagera चिंसेल दो ममित अनीदुना ततु याहेंदे येंगी यान हानबोइना याहेंदो चिंसेलबो मखुदुना पाइदुना चिंसेलगा मथादा जेना कोनख्रे अदुगा चिंसेल के लाइबक्तुदा मचिंदुना तमना थम्मी अया वारी सना नंग लेतबदा अय वारी अइना लम हिंदुना अंगाव बोनख्रसु नंग नोंमत अइबु मिराइकि अइगी अफबा फत्तबा खक नुक्सिखिबसु नंग अइना फत्तबा तवरसु नंगी बुकेदो मुंदो हुंदोक्तबनी चिंसेल नंगी वाबगी मतमदो अइना लोहेना बखनगे सिदगे मुखना अइना गोदो सुमाइना वहलर अइना फाखिबि इसैदो अइ मयक काव अइ मुखना मयकतो निक्सिंदना बखनरग नंगी बु हाना तौना अमुकक नुक्सिबियुबा अइ अनिरक सुना हाइरोगी अमुकक्तंगा नंगी बु नुक्सिबि मखादाबु नुक्सिबदो अइ होइगे सना चिंसेल वावैना खुमक्ट्रे मखुद अनीदुना यायनगी ख्वांगदा थमदुना नुपा मागी मथानुंगदुदा ngathaduna leikre वाबा हेमनख्रे नुपीसी ओटपा मयावना ओटख्रबनी मा हुजिक अमुक चेंदुना हिंबगी थौनादो लेसिलक्ट्रे पोथानिंग तुंगी वामा मा थीबा पामद्रे जेनिम्स हॉस्पिटल इम्फाल मणिपुर स्टाफ रूम दनी नर्स अहम मरीदो उनसिनदुना वारी सारी मकोन इहो हौदना नोई वारी मतानरबो कना कैदौरगी मेम चिंसेल दो चेले हाई नर्स अहम दो इंगंगना कईनो हाइसिबो कनादा जेन कोऑपरेटिव की डायरेक्टर याहिनबदो मंगोंदा कईनो सर सेकेंडी अदुनी आई नुंगाइतबना लोइरी नोई सर सेकेंड की मसक उरबो येंगाइद्रिबेमा फनियाम फजबा मसकनी पुमांगी मांगी आइदी ngасai khakta masa नुंगाइतबर सरदना हंगुरिन कैसे तौदे हाइरइनी मेम चिंसेल चेनखिबगी ओइरे अखोइ नुपादो सर होय मेम होयगा हाई स्कूल 11 12 पुन्ना तमिनरे हाई पिट्रु पिङाइदगी ओइर माने सरना मेम चिंसेल से लुमु इसे कइनो हाइसिबो हौजिक चही 30 हेलबसे अदुम नुंसिरिबा
ꯈꯪꯗꯦ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯁꯦ ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯂꯩꯔꯝꯃꯤꯁꯤꯅꯤ ꯃꯔꯥꯏꯕꯛ ꯐꯠꯇ꯭ꯔꯥ ꯌꯥꯝꯅ ꯃꯦꯝꯗꯣ ꯀꯔꯤꯗ ꯐꯔꯤꯅꯣ ꯐꯪꯁꯨ ꯐꯪꯍꯧꯗꯅ ꯁꯔ ꯁꯀꯦꯟꯁꯦ ꯈꯔ ꯉꯥꯎꯁꯟꯅꯔꯒ ꯍꯧꯔꯛꯄꯖꯥꯠꯅꯤ ꯃꯦꯝ ꯆꯤꯡꯁꯤꯜꯅ ꯇꯣꯄꯔ ꯑꯣꯏꯔꯛꯄ ꯃꯥꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯔꯤꯛꯀ ꯈꯨꯍꯩ ꯆꯥꯗꯅ ꯍꯩꯔꯛꯏ ꯍꯩꯌꯦ ꯑꯗꯒꯤ ꯈꯔꯁꯨ ꯂꯤꯈꯠꯆꯕꯖꯥꯠꯅꯤ ꯃꯁꯥꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯗꯣꯏꯅꯤ ꯍꯥꯏꯗꯅ ꯃꯨꯛꯈꯥꯏꯔꯒ ꯂꯩ ꯍꯩꯌꯦ ꯑꯣꯖꯥꯅꯒ ꯍꯣꯞ ꯌꯥꯝ ꯆꯥꯎꯅ ꯊꯝꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯖꯥꯠꯅꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯑꯗꯨꯒ ꯃꯦꯝ ꯆꯤꯡꯁꯤꯜꯅ MBBS ꯆꯨꯁ ꯇꯧꯈꯤꯕꯗꯒꯤ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯂꯩꯔꯦꯗꯅ ꯑꯁ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯤꯛ ꯆꯥꯛꯏ ꯑꯩ ꯑꯣꯏꯅ ꯁꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯔ ꯁꯀꯦꯟꯗꯣ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯄꯤꯁꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯏꯟꯇꯔꯟ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯑꯉꯥꯡꯈꯩꯁꯨ ꯁꯔꯒ ꯇꯣꯛꯈ꯭ꯔꯗꯤ ꯐꯖꯔꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗꯤ ꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯁꯔ ꯁꯀꯦꯟꯃꯨꯛ ꯐꯕ ꯗꯣꯛꯇꯔ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯀꯣ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅꯗꯤ ꯀꯩꯗꯧꯕ ꯉꯝꯃꯨꯅꯤ ꯍꯥꯏꯒꯦ ꯃꯦꯝꯗꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯥꯝ ꯌꯦꯡꯖꯕꯅꯤ ꯁꯔꯗꯣ ꯑꯁ ꯇꯣꯛꯑꯁꯤꯁꯦ ꯁꯤ ꯋꯥꯔꯤꯁꯦ ꯑꯩ ꯑꯣꯏꯅ ꯀꯞꯅꯤꯡꯉꯛꯇꯧꯔꯦ ꯁꯀꯦꯟꯗꯣ ꯃꯥꯒꯤ ꯗꯣꯛꯇꯔꯁ ꯀꯦꯕꯤꯅꯦꯠꯇꯨꯗ ꯆꯪꯉꯛꯑꯒ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯧꯊꯣꯛꯀꯦ ꯆꯪꯉꯛꯄꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯇꯥꯔꯨꯔꯦ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯦꯕꯤꯅꯦꯠꯇꯨꯗ ꯊꯥꯔꯤꯕ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯏꯔꯤ ꯃꯌꯦꯛ ꯂꯥꯅ ꯗꯣꯛꯇꯔ ꯆꯤꯡꯁꯤꯜ ꯂꯥꯡꯉꯝ ꯁꯦꯅꯤꯌꯔ ꯑꯣꯔꯊꯣꯄꯦꯗꯤꯛ ꯁꯔꯖꯟ MBBS MD ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MMC 198 ꯁꯀꯦꯟꯗꯣ ꯀꯕꯣꯔꯗꯇꯨꯗ ꯃꯈꯨꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯝꯗꯨꯅ ꯅꯣꯟꯊꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯄꯨꯕ ꯋꯥꯔ ꯃꯥꯜꯂꯦ ꯃꯩꯆꯥꯛꯇꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯛ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯕ ꯍꯧꯅꯕ꯭ꯔꯥ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯄꯣꯝ ꯄꯣꯝꯂꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯈꯦꯠꯅꯔꯦ ꯁꯛꯇꯝꯗꯣ ꯑꯑꯣꯟꯕꯅ ꯄꯤꯛ ꯊꯜꯂꯦ ꯃꯁꯥ ꯅꯥꯟꯕꯗ ꯂꯦꯝꯖꯕꯗ ꯗꯣꯛꯇꯔ ꯁꯀꯦꯟ ꯍꯥꯏꯅ ꯁ꯭ꯇꯥꯐꯁꯤꯡꯗꯨꯅ ꯃꯃꯤꯡ ꯁꯣꯟꯅꯔꯤꯕꯅꯤ ꯃꯇꯝꯗꯨꯒꯤ ꯁꯀꯦꯟꯗꯣ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯣꯝꯗ ꯏꯊꯤꯜꯗꯣ ꯉꯁꯤꯗꯤ ꯃꯐꯤ ꯃꯔꯣꯜꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯀꯔꯥꯏꯗꯅꯣ ꯑꯃ ꯆꯠꯅꯕ ꯊꯣꯔꯛꯄꯅꯤ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ ꯑꯕꯣ ꯑꯩ ꯉꯜꯂꯤꯀꯥꯟꯗ ꯆꯠꯄꯤꯈ꯭ꯔꯒꯦ ꯍꯜꯂꯛꯄꯗ ꯑꯕꯣꯛꯀꯤ ꯀꯔꯤ ꯂꯩꯔꯨꯒꯦ ꯌꯥꯈ꯭ꯔꯅꯤ ꯌꯥꯍꯦꯟꯕꯗꯣ ꯑꯕꯣꯛꯅ ꯍꯪꯉꯛꯏ ꯍꯥꯏꯌꯨꯀꯣ ꯁꯦ ꯂꯨꯄꯥ 200ꯁꯦ ꯄꯥꯏꯈꯣ ꯏꯁꯨꯗ ꯄꯤꯌꯨꯀꯣ ꯑꯕꯣꯛꯅ ꯄꯤꯔꯛꯑꯦ ꯍꯥꯏꯌꯨ ꯏꯊꯤꯜ ꯂꯨꯄꯥ 100 ꯈꯛ ꯂꯧꯔꯒ ꯑꯕꯣ ꯑꯁꯤ ꯈꯛꯇ ꯄꯥꯏꯈ꯭ꯔꯒꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯁꯤꯜꯂꯒ ꯉꯧꯁꯤꯟꯅꯅꯕ ꯑꯣꯏꯕꯅꯤ ꯁꯦ ꯄꯥꯏꯈꯣꯅꯦ ꯁꯤꯅ ꯕꯔꯥꯗ ꯑꯣꯏꯔꯁꯨ ꯀꯣꯟꯅꯅꯤꯅꯦ ꯅꯪꯕꯣ ꯏꯊꯤꯜꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯂꯧꯁꯤꯜꯂꯦ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯛꯅ ꯅꯥꯀꯣꯟꯖꯔꯤꯕꯅꯤ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯏꯊꯤꯜꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯊꯥꯗꯣꯔꯛꯏ ꯂꯥꯏꯟ ꯆꯦꯟꯕ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯇꯨꯅ ꯏꯊꯤꯜꯗꯣ ꯃꯆꯥꯅꯨꯄꯥꯅ ꯇꯝꯂꯤꯕ ꯕꯣꯔꯗꯤꯡꯗꯨꯗ ꯂꯥꯛꯏ ꯌꯥꯏꯟꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜꯗꯨꯒꯤ ꯒꯦꯠꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯅ ꯂꯥꯛꯄꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯨꯄꯥ ꯈꯔꯒ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯏꯊꯤꯜ ꯒꯥꯔꯤ ꯂꯥꯛꯏ ꯍꯟꯅꯇꯨꯅ ꯌꯦꯡꯗ ꯒꯦꯠꯇꯨꯗ ꯆꯦꯟꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯣ ꯆꯤꯡꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯊꯝꯂꯒ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯅꯥ ꯑꯣꯏꯕꯅꯣ ꯅꯣꯏ ꯀꯔꯤꯒꯤ ꯑꯉꯥꯡꯁꯦ ꯀꯧꯊꯣꯛꯄꯅꯣ ꯍꯨꯍꯨ ꯆꯧꯗꯨꯅ ꯑꯉꯥꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯍꯦꯟꯕꯁꯦ ꯅꯨꯡꯁꯤꯌꯦꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤꯅꯦ ꯃꯃꯥ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯂꯝꯕꯤꯁꯤꯗ ꯃꯆꯥꯅꯨꯄꯥꯗꯣ ꯃꯃꯥꯒꯤ ꯐꯤ ꯃꯔꯨꯝꯗꯨꯗ ꯂꯣꯠꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯀꯤꯅ ꯌꯦꯡꯉꯛꯏ ꯅꯤꯕꯥꯟꯅ ꯏꯊꯤꯜ ꯀꯨꯏꯔꯦꯅ ꯎꯗꯕ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯐꯩ ꯅꯪ ꯐꯥꯎꯗꯤ ꯁꯣꯛꯑꯣꯏꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕꯤꯕꯅꯣ ꯇꯧꯒꯅꯨ ꯑꯩ ꯅꯣꯏꯗ ꯀꯩꯁꯨ ꯂꯥꯟꯈꯤꯗꯦ ꯏꯃꯥ ꯏꯆꯥꯗ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯅꯤꯕꯥꯟꯗꯣ ꯃꯃꯥ ꯃꯆꯥꯗ ꯊꯅꯝꯕ ꯃꯤꯠꯌꯦꯡꯗꯣ ꯂꯩꯊꯣꯛꯈ꯭ꯔꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯠꯇꯗꯗꯤ ꯑꯩ ꯑꯋꯥꯕ ꯄꯤꯅꯤꯡꯗꯕ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯌꯥꯗꯕ ꯃꯐꯝꯗ ꯂꯩꯔꯝꯃꯤ ꯅꯪꯒꯤ ꯅꯔꯥꯗ ꯑꯩꯒꯤ ꯅꯠꯇꯦ ꯏꯊꯤꯜ ꯅꯃꯥ ꯅꯆꯥꯅ ꯑꯗꯨꯛ ꯇꯣꯟꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕꯅꯤ
ꯀꯩꯗꯧꯕꯒꯤ ꯌꯥꯍꯦꯟꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯁꯤꯃꯀ ꯈꯥꯏꯔꯝꯂꯒ ꯅꯤꯕꯥꯟ ꯃꯥꯒꯤ ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯊꯤꯜ ꯃꯆꯥꯅꯨꯄꯥꯕꯨ ꯕꯦꯟꯁ ꯂꯩꯔꯤꯕꯗꯨꯗ ꯐꯝꯍꯜꯂꯒ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯆꯥꯒꯤ ꯇꯥꯔꯤꯕ ꯍꯨꯃꯥꯡꯗꯣ ꯇꯩꯊꯣꯛꯄꯤ ꯏꯆꯥꯊꯣꯏ ꯅꯪ ꯃꯃꯥꯕꯨ ꯁꯥꯎꯕ꯭ꯔꯣ ꯃꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯌꯥꯍꯦꯟꯕ ꯅꯪ ꯀꯩꯗꯧꯕꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯂꯩꯔꯝꯃꯤꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯃꯥ ꯉꯥꯏꯔꯁꯨ ꯃꯅꯨꯡꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯁꯣꯔꯤ ꯃꯃꯥ ꯑꯗꯨꯕꯨꯔꯣ ꯃꯃꯥ ꯀꯀꯥ ꯑꯃꯅ ꯂꯥꯛꯑꯒꯅꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯤꯁꯀꯁꯨ ꯈꯪꯅꯩꯌꯦ ꯃꯥꯗꯤ ꯀꯅꯥꯒꯤ ꯀꯀꯥꯅꯣ ꯌꯥꯍꯦꯟꯕ ꯀꯀꯥ ꯕꯤꯂꯦꯟ ꯀꯧꯋꯦ ꯍꯥꯏꯌꯦ ꯃꯃꯥ ꯌꯥꯝ ꯐꯖꯥꯅꯤ ꯃꯃꯥ ꯀꯀꯥꯗꯣ ꯑꯩꯉꯣꯟꯗ ꯅꯥꯕ ꯌꯥꯗꯦ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯃꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛ ꯂꯥꯛꯀꯦꯁꯨ ꯍꯥꯏꯔꯝꯃꯤ ꯏꯊꯤꯜꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯤ ꯌꯥꯍꯦꯟꯗꯒꯤ ꯍꯧꯔꯒ ꯃꯥꯒꯤ ꯅꯛꯅꯕ ꯃꯤꯁꯤꯡꯁꯦ ꯑꯁꯨꯛ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯏꯊꯤꯜ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯤ ꯏꯆꯥꯊꯣꯏ ꯍꯌꯦꯡꯒꯩꯗꯤ ꯃꯃꯥ ꯅꯠꯇꯕ ꯕꯨꯕꯣꯛ ꯅꯠꯇꯕ ꯃꯤ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦꯀꯣ ꯀꯀꯥ ꯕꯤꯂꯦꯟ ꯂꯥꯛꯑꯁꯨ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯦ ꯍꯣꯏ ꯃꯃꯥ ꯕꯦꯂꯦꯟꯅ ꯉꯁꯥꯏ ꯌꯥꯍꯦꯟꯕꯅ ꯇꯝꯂꯤꯕ ꯕꯣꯔꯗꯤꯡꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯍꯤꯗꯥꯛ ꯊꯅꯝꯃꯤ ꯍꯥꯏꯗꯅ ꯂꯧꯕ ꯂꯥꯛꯄꯗ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗꯨꯗ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕꯗꯣ ꯌꯥꯎꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯪꯂꯤ ꯅꯪꯕꯨ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯗꯤꯌꯦ ꯀꯀꯥ ꯑꯗꯨꯒꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯀꯩꯒꯤ ꯀꯀꯥꯗ ꯀꯀꯥꯒꯤ ꯈꯨꯠꯇ ꯏ ꯊꯣꯛꯄꯗꯨꯗ ꯌꯦꯡꯕꯅꯦ ꯀꯀꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯕꯦꯂꯦꯟꯗꯣ ꯑꯉꯥꯡꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯏꯆꯥꯕꯨ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯌꯥꯍꯦꯟꯕ ꯀꯧꯋꯦ ꯀꯀꯥ ꯕꯦꯂꯦꯟꯗꯣ ꯃꯤꯡꯗꯣ ꯇꯥꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯑꯉꯥꯡꯗꯨꯒꯤ ꯁꯤꯔꯤꯕ ID ꯀꯥꯔꯠꯇꯨ ꯌꯦꯡꯂꯨꯕꯅꯤ ꯅꯦꯝ ꯌꯥꯍꯦꯟꯕ RK ꯀꯦꯌꯔ ꯑꯣꯐ ꯏꯊꯤꯜ ꯔꯥꯖꯀꯨꯃꯥꯔꯤ ꯕꯦꯂꯦꯟꯗꯣ ꯅꯨꯡꯉꯥꯏꯇꯅ ꯑꯉꯥꯡꯗꯨꯗ ꯌꯦꯡꯉꯤ ꯌꯥꯍꯦꯟꯕ ꯀꯀꯥ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯝꯒꯦ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯕꯦꯂꯦꯟꯗꯣ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯣꯂꯤꯊꯤꯟ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯌꯥꯍꯦꯟꯕ ꯁꯦ ꯅꯃꯥꯟꯅꯕꯁꯤꯡꯒꯅꯦ ꯌꯦꯟꯅꯔꯒ ꯆꯥꯎꯀꯣ ꯀꯀꯥ ꯅꯪ ꯑꯩꯈꯣꯏ ꯃꯃꯥ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯀꯀꯥꯒ ꯇꯤꯟꯅꯩ ꯑꯌꯥ ꯑꯩꯈꯣꯏ ꯃꯃꯥ ꯂꯥꯛꯀꯅꯤꯌꯦ ꯑꯩ ꯃꯃꯥ ꯉꯥꯏꯔꯤꯅꯦ ꯕꯦꯂꯦꯟꯗꯣ ꯏꯊꯤꯜ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗ꯭ꯔꯦ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯇꯪ ꯅꯥꯟꯊꯕꯤꯔꯤ ꯌꯥꯍꯦꯟꯕ ꯃꯃꯥ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯨꯀꯣ ꯅꯥꯕ ꯌꯥꯗꯦ ꯌꯥꯍꯦꯟꯕ ꯀꯀꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯕꯦꯂꯦꯟ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯑꯉꯥꯡ ꯑꯗꯨꯅ ꯕꯦꯂꯦꯟꯒꯤ ꯖꯦꯀꯦꯠꯇꯨꯗ ꯌꯥꯜꯂꯒ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯕꯦꯂꯦꯟꯗ ꯌꯦꯡꯂꯛꯏ ꯀꯀꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯀꯥꯒꯤ ꯃꯤꯡꯂꯣ ꯕꯦꯂꯦꯟ ꯀꯧꯏ ꯕꯦꯂꯦꯟꯗꯨ ꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯤꯗꯣ ꯂꯝꯕꯤ ꯋꯥꯡꯃꯗꯒꯤ ꯕꯦꯂꯦꯟ ꯎꯏ ꯃꯥ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯀꯅꯥꯒꯤ ꯃꯤꯆꯪꯗꯅꯣ ꯃꯥꯅ ꯂꯦꯞꯇꯣꯏꯁꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯜꯂꯛꯑꯕꯅꯤ ꯕꯦꯂꯦꯟꯗꯣ ꯀꯣꯛ ꯁꯥꯕ ꯍꯧꯔꯛꯑꯕꯅꯤ ꯀꯅꯥꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯕ ꯍꯥꯏꯕꯗꯣ ꯂꯪꯂꯥ ꯑꯁꯤꯒꯤ ꯂꯪꯗꯥꯏ ꯑꯃ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯒꯤꯁꯤ ꯃꯔꯩ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤꯕ ꯂꯪꯂꯥꯁꯤ ꯍꯟꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ